Khurai Heikru Makhongi kai pham mafa du nakshal ale hai mafam sing asida lairiba yum sing achi thumjang khiba maramna myoi sing achi hontok honjin tongnam kidam kam pung ahum makhai tarak pa swaida MMTA Fire Department duga tuan ba club Yaona volunteer sing laga myoi sing hontok honjin Toubagi Thabak adu Chathari aduga ising pasalak pa yai haibagi mi pai badu le maramna pasalak triba mafam sing asida su lebak sing asi thonjalaga thambagi mami aduni hariba Khurai Heikru Makhongi leirak fibam water supply leiri ko pham aduni masidai irei je kanjala pham na yum sing thunjang gare aduga mari leina ba yum sidai tholok pan nang hogda ba myo sing adu ontok na bagi MMTA gi myo sing la aga bot sida hontok na ba honna le aduga hojik se pung ahum makhai rom tar le ningthin gi fire department gi myo sing du la aga khoi hariba leirak sing asida changaga yumdagi thokpa yadana lairiba myo sing adu hontok honjin tawbagi thabadani aduga ana hariba yumlak sing asida changaga mating pangba puthokpagi thabak sing adu Chathari hoji phokpe oina di khoi tabda nuai tabagi paw sing adu di tabda di thodokpadi lei yumdagi tholokpa yadadana lairiba myo sing adu MMTA gi bot sizinaraga puthora e aduga sondaju Manipur Fire Service ki myo sing la aga bot paraga changba yadadana laigriba myo sing adu puthokna bagi wafam khana ba hore moju changi dore aduga marak sida ina hajaning sai water supply scheme gi haiba water supply gi sigi da changriba lerak swai da nai tare angang ani kenda grena tonga ma social media sing da man thaga narak podo haiba angang ani asi yum je hapet irei karma ma da kenda gi badagi madu daida hapet kenda gi bo idani aduga ma ge apok pidu su yawe yana kai gi akoi bagi myan hai aduna haiba angang ani yauna apok pidu su hujikje phajana mamna rescue tawre safe oina laire haiba phom du phongdorak li aduna hariba Heikru Makhongi area sida mari leina ba MMTA yauna fire service ki fire service department ki myo sing la aga bot tawraga haiba thokpa yadan lairi mafam sing aja changaga bot ta honto pagi thabak Chathari aduga kairi mafam sing adu su mention ba thabak du Chathari adu huji phawga na di mapung phana mention bangam danabana ire se suki mati kambana mya khudong cha da chawna mayo nari no si makadan ta ba taragadi area si khana tana tonga tonga man pugi mafam kya ta paki mafam kya sing da su ching khana tana ta paki mafam sing da su chawna awa ba khudong cha da ba du mayo na ba yana lairi huji phawga na pagdom jari ba nawrem tanoranjan chel news newak Khurai Heikru Makhong Imphal East district